ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤꯀꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯙꯔꯃꯗꯣ ꯃꯗꯨꯕꯨ ꯏꯖꯠ ꯇꯧꯔꯀꯥꯟꯗ ꯈꯛꯇꯪ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯀꯗꯕ MLA L Sushildro yauna UFC Kumidok Khabai Shoina Sinduna ngasi iftar party ama pangthokre. United Football Club UFC Kumidok Khabai Shoina mapung oina thau yaduna ngasi Khurai Kendrigi MLA L Sushildro yaima yauna kairang Khabai Shoida hojik chatliba Chaghen tha Ramadan ga mari lenana iftar party ama pangthokre. Thoram adura laikai amadi club asigi tongan ba miyoi shana saruk yakhi phai riba chamlaba thoram asida maru oiba guest oina saruk yakhiba MLA L Sushildro yaimana ekhoi masel nuksinaba haiba Isha Ishana Chatliba Dharma bu Mayek Chengna Ijat Tauroba Matamda Kakta Purakpa Ngamgani Haina Phongdokhi Tongan ba Dharma Chatlabasu Ishana Ishagi Dharma bu Mayek Chengna Khanglabadi Nungsinaba Purakani Nungbu Nungsinarabadi Dharma Amana Amagi Matangda Khangdrabasu Amana Amabu Taknaraga Loina Semdok Semjin Yaba Ngaktani Haina Asumna Phongdokhi Nasi United Football Club UFC na Sinbiba Sumba Iftar Party stage da Hapu Baton to Birapoida UFC by Naikai Konuchari, Tagachari, Aduga Maruina Aina Maite Jati the poor so I Laminariba Mormopanging Havatare by Maite Bangalis in Nausing Gisumba Iftar program stage the Hoina Laivasi, the Siena Haragan the Nuxina Bahibastiko, a Hoina Chatliba Dharmado, Madu is a Torokana Katan Nuxina Procado. The Nuxina Bodisaba. Dharma dubudi ijat tawudi nataba bhab lang ta daba mayam layab madu tawya de na moina su khangna khoina chatliba maiteina chatliba dharma jida ijat tawba adagi akhoina su moi pangan jingna chatliba islamic dharma jida su ijat tawba adu da nungsina ba haibase lakoni aduna ai nasi su moina kaurabnina ai gi da su hayeng iftar party tawbani na ai gi kendragi leiba khoigi polling chin law single mokoida nasi silo hai re hayeng soina singne ai gi da na akhoi na masiguma iftar party se tawro matungda lai tingi maram da lakan da di akhoi na mu khangoi da bai tar akhoi na mu hairo da aduna maru bisingna akhoi meitei da lei ba mi sing se madu chumi na tagar lali haiba se maru bi khatan haiba ngamani na maru bisingna takpi ba tambi bam da ka le ada akhoi di khangdam ni na kana guma mi amage prayer do so amado so masjid to so ta changba ya de ta prayer option bi ya de kai se takpi da di khangoi do la na tawri ba mi do na di dum hayeng kaisu apabo oi roi aduna Lana misguide to Haitare, Adum to Honingde, and I hang either to do so the Hoida free hand, Mahoida free hand, a Yamarum Pansing, the Hoy polling committee, the labor missing the free hand bitoga, the most more Pamaton Baitar. Adoga Tauriba Potudica, you know, I can the Lainariba Marie, a Hoy Lainazariba Marisa, Masibu Hen, Pagalana Nabagi, Lambidune, Hoyna Silis. Adana Amukana, so I hijage a Hoy Mete Pangalis in Nausingi, Sumba, Ramzan Tasin, Lapo says that iftar Tauba Masung Itki Chahenta Manung stays the Yamnawana is Sorbu Kurumdana, Liberiba Singda Hena Manipurda Tandule Tabala Nanaba Mapuda Duata with the Yobio. I gisu Yobio na Smaisum a message something Tamjak. Tauram Masigi Saruk Ama oina United Football Club UFC advisor oina Lairiba Muhammad Kasim Ali Nasu Sahi Amada Amukaka Lakba Ramadan Tha Asigi Manunda Mapuda Haijaba Amasung Nijaba Matamda Yabigani Haibigi Thazaba Tamlaga Iftar Party Asi Pangthokpani Haina Makha Taraduna Ngasi Iftar Party Asina Maram Oiraga Ramazan Mubarak ki Magundagi Tangdu Leitadan Lairiba Manipur Asibu Santi Leiba Tangdu Leitaba Lam Ama Puna Pibiba Oresan Haina Pongdok Pagaloina, Ikoi Punamak Ima Amatagi Machani, Sector Yan over Wakal Tarokuna Manipur Kanaba Honavada, Saruk Punna Yaminasi Haina Supongdoki. I Shagimi Muhammad Kasimali, advisor United Football Club, Komido Kawishwagi, Wana Pujagani, Nasi Tang Tranitoy Marski 2026, Sawan Senumit, Yaifaraba, Yamna Matimaguleraba, Ramjan Tasida. Ngasi United Football Club UFC haina asam bida khangna ba sigum laba club asina sinja langjaraga ngasi ga sigum laba iftar party si pangthok jabani har ba sigum laba iftar party si da akhoi gi hoji khurai kendra gi waina honorable MLA mingwana panjarabada lasangthem Sushindro yaima mahakoi khoina invite tawduna ngasi ga sigum laba iftar party si da saruk yana ba hajarubada mak masamak timing chapchana Lengbiratuna, Nasiga Sigum Laba, Iftar Party, Sharuk Yaminare, Nasiga Equina Sinjariba, Maru Iba Pandamdi, Asigum Laba, Chahia Magimanunda, Amukak Lapa, Tamakak, Equigi Ramjan and Mubarak Hariba Sigum Laba, Ta Sida, Equigi Islam Dharmagi Iba Sigum Laba, Yamna Maru Iba Ta,
असिगुलबा थासिदा अखोइना मपुनसु असिगुलबा सेंगलबा थासिदा अखोइना हाइजबा अमदि निजबा खुदिमक मपुना याबिगनी अमदि कोपीगनी हाइबगी थाजबा अदु लेबन मरम ओरकांदा ngasi अखोइ तोंगान तोंगान बा अखोइगी मरु मपांगसिंग इचिलिनाउसिंग अहलमनसिंग पुनमिनरगा अखोइना असिगुलबा इफ्तार पार्टी सि पांगथोकजबनी ngasi गे असिगुलबा इफ्तार पार्टी असिना मरम ओरकांदा सेंगलबा रमजान मुबारक की मतिक मगुंदगी ngasi तंगदु लेताद्रबा मणिपुर अमा ओइना लेरिबा सि शांति लेबा दुमलबा तंगदु लेताबा मणिपुर अमा ओहेननबा होनबदा मपुना थौजान पीबीसनु हाइबा अदुगुमलबा वाफम असिसु थमजगे लोइना ngasi गे सिगुमलबा अखोइना इफ्तार पार्टी सिबु इनवाइट तौबदा बाटोन तौबदि लेंबिरकलिबा ऑनरेबल एमएलए लसांथम सुसिंद्रोबसु खुराई केंद्रगी तोंगान तोंगान बा डेवलपमेंट तौबदा मदि मणिपुर इमा लेबाकु कन्ननबा होनबदा मथौना मदिंगजेन लेबा अदुगुमलबा मतिक मगुल लेबा लुचिंगबा मा ओहेनबियो हाइना ngasi गे सेंगलबा रमजान गी इफ्तार असिदा अखोइ पुनमकना माकिसु दुआ याउजरी हाइबासि ngasi गी मणिपुर गी खुनाई चिले लेबिनरिबा चिलिनाउ पुनमकता अखोइ पुनमक इमा अमतगी मचानी हाइबा वखलोल दुदा अखोइ मणिपुरीनी हाइबा वखलोल दुदा अखोइ तोंगान तोंगान बा सेक्टर यालोइबा वखलोल पुनमक थादोक मिनदुना मणिपुर कन्ननबा अमदि मणिपुर बु शांति ओइना होनबदा अखोइ पुनमक सरुक यामिनासि हाइबा असि ngasi UFC यूनाइटेड फुटबॉल क्लब की माइकैदगी मेसेज असि पिजरी